भारतीय जनता पार्टी की मेंबरशिप ड्राइव वीडियो कॉन्फ्रेंस की खुथांगदा ngasi CM gi haingang da leiba mayumaktadagi miyam punna saru yakre CM social media da thagalakpa post amada makhata arduna hai BJP lengak na miyam gi yaifana ba pakhatta khongthang sing miyam punna sagatmina duna BJP lengak ki mapangal kangkhal handuna leibak asi hena sakhatpa maikai da purakna bakhona bada mateng pangma mathau tai haiba wafam thamlakli amadi CM na drive aduda saru yakhiba mipum khudimakpu thagatpa phongdorali loyana leibak asi hena sakhatpa lamida puraknaba miyam punna honaminasi amasung mahakna thamoi sengna katoktuna political party asigi amadi leibak asigi damak honagani haiba wafam phongdokre भारतीय जनता पार्टी की मेंबरशिप ड्राइव वीडियो कॉन्फ्रेंस की खुथांगदा ngasi CM gi haingang da leiba mayumaktadagi miyam punna saru yakre CM social media da thagalakpa post amada makhata arduna hai BJP lengak na miyam gi yaifana ba pakhatta khongthang sing miyam punna sagatmina duna BJP lengak ki mapangal kangkhal handuna leibak asi hena sakhatpa maikai da purakna bakhona bada mateng pangma mathau tai haiba wafam thamlakli amadi CM na drive aduda saru yakhiba mipum khudimakpu thagatpa phongdorali loyana leibak asi hena sakhatpa lamida puraknaba miyam punna honaminasi amasung mahakna thamoi sengna katoktuna political party asigi amadi leibak asigi damak honagani haiba wafam phongdokre भारतीय जनता पार्टी की मेंबरशिप ड्राइव वीडियो कॉन्फ्रेंस की खुथांगदा ngasi CM gi haingang da leiba mayumaktadagi miyam punna saru yakre CM social media da thagalakpa post amada makhata arduna hai BJP lengak na miyam gi yaifana ba pakhatta khongthang sing miyam punna sagatmina duna BJP lengak ki mapangal kangkhal handuna leibak asi hena sakhatpa maikai da purakna bakhona bada mateng pangma mathau tai haiba wafam thamlakli amadi CM na drive aduda saru yakhiba mipum khudimakpu thagatpa phongdorali loyana leibak asi hena sakhatpa lamida puraknaba miyam punna honaminasi amasung mahakna thamoi sengna katoktuna political party asigi amadi leibak asigi damak honagani haiba wafam phongdokre